Miswalda Ming Tabiri Basumbu Yumnam Anuradha de Bine Konana Krumsari. Howsik Maroiba PAODAM. Kuki militants in Makatana Susana Bayaroi, separate administration P. Bayaroi, Amadi illegal immigration Taktoka Dabane Haiba, Assembly the Lokiba Warip Sing Tabak Wina Lokakani Habigit Hazabale Haina, Kaksing Assembly Constituency MLA, Mayangabam Rameshona High Crate. Manipur Police Lebagasagi citizen protest the Ubada Balen to Ina, Tauduna, Police Tamana, Song of Tabak Tawikano Haina, DIC Rents 1, and a heroic maintain apple directly. Yankai Tarelak Suba Engineers Day Tauram Pang Tokre. Vinana. Numinini ki matungda resign taragani haina Delhi Chief Minister Arvind Kejriwal na phondokre. How's the pause on an episode? Manipur ki tangdu laitra tiba phiba masida naga ki MLA tara yauna MLA yangkaina assembly the lokiba warip ko ki militant singa makata na shu chanaba yaroi separate administration piba yaroi amasung illegal immigration takto kadabani haiba warip sing thabako aina lokhat kane haibagi thazabalai haina kaksing assembly constituency ke MLA mayangla member mission na phondokre. Kaksing Kongang Mari Pangba Saska Club Mapadage, Kaksing Maka Lekai Nursing Mando Paubage, Lambe, Baba Block Technology Sijanatuna Lambe Shembaloraba Matung, Miamda, Kusanabage Taramda, Matake Wapamase, MLA Mayanglamam Rameshon Apundo Kibane. MLA Mayanglamam Rameshon Makataratuna High, Assembly da Warep Lautuna India Lengal the Pikre, Kuki, Militant Singatona Riba Su, Jay Esage February Tankuma Panda, Loikibadege. Makatana ngasi pawa kuyek pinakidre. Kugi singna talakpa separate administration ngasi pawda pikiba latri Manipur lenga ke apamba matungi ina miyamgi interesta tabak tawte haiba Assam Rifle Manipur dage lautokpa hauduna 22 amade 9 AR Manipur dage jakkiba haure. Lan tawrabasu chakwat Taurange Tabaksing Lepaya de Haiduna Manipur Lenga Kitchen Minister and the Perian Amati PWD Minister Govindas Kunto Zamna Nuksi Bibadagi Makoi Anigi Miang Makada Kaksinge Maru Ebalambisang Amadi Ate Tabaksing Sangat Chagapasu Lieutenant Chatari Miamna so Angamba Mateng Pangbiduna Puna Tabaktomina Se Land Lazarabasu Sakwat Taurange Tabak Paikan Naba Haizarubada Chief Minister Amadi Works Minister na ya biraktuna sangat sakat bagi tabag pangthokpa ngamhan bagi damakta kaksange miyamge maikidagi su thagatpa phongdokle. Manipur gi akoi unamaki laisang oiriba assembly da maitai gi naga gi MLA yangkhai na punduna resolution pass tawraga separate administration piba yaroi su chataba yaroi illegal immigrants lokthok kadawni haiba aikoina taliba dabi mayam si resolution lawraga Bharat Sarkar da pigrabani pradhana pamba ngasi Manipur gi interest ke against the thabak toba Assam Rifle akoina lokthok haibadu Assam Rifle 22 ga 9 ga hojik complete lokthok rabani chatpa hograbani. Indian Red Cross Society IRCS Kaksang District Branch na ICAR Manipur State Branch ka khusam naduna September ge tang taramari World First Aid Day Tharonga Mari Lenana Numini First Aid Training Program ba mangase Grace Cotes Academy Kaksang Dalotion Krai IRCS ke makada Lairiba Youth and Junior Red Cross Unique Volunteer yang Kaitarukna Sarugya Kiba Training Program Loishin ba Thorampa Aduda Mayang Rameshwar MLA Kaksang Assembly Constituency na toiba mitung amasung Narendra Ningomba Chairman IRCS Manipur State Branch na Thoramapo anya Sarugya ke Tarongi matangda Kaksang Assembly Constituency ge MLA Mayang Rameshwar na Hai Mioiba Ikoina Taibangda Poglaklabadi Mioiba Gidamalta Yaipanaba Karigumba Kharadi Torama Matau Tai Mioiba Oina Mioiba Amage Damalta Mateng Panglamba Ngamba Adu Popage Mahi Pangadoribani Apaba Wakal Apaba Tabak Toramba Ngamnanaba Honagadabani Haina Pondoke Tharomapuge Waron Pidaduran Narendra Ningomba Chairman IRCS Manipur State Branch na High Ngasi Training Asida Yaudiba Volunteers Singna Miobige Punjikanana Bagidamalta First Aid Training Program pa Asida Pangliba Kanabasing Adu Isa Ishagi Kairo Lekai ibang manung daso kanganduna
khudongthiba phibampa amada lakpa matamda mioibki punsi kanba ngamnanaba honagadabane haine suphongdokhe Tharangi manung channa Maudrel amade first aid ke matangda su utna miyamda utpa amade training ka aduda saruya khiba volunteer singda sakangse singsu yanthokhe Ngarang nimidang pung tarika minini pumangarom taba matamda Jiribam district headquarter dege kilometer tarerom chalagalaiba mangbung khulda kuki militant singna bom amade nongmaina chingba kapsilaktuna akan mamong dalandara khrei maduda khulngliba kunza volunteer singna kuthantu na nongmai kamnabada yamdrabada kuki mari sidam lagani aduga kuki militant sing aso apanang langani hana thajanare Mungbung khulgi khunza kya dage phangba paugi matuginadi ngarang numidang pung tarika minini pumangarom dage kuki militant singna bom amade nongmai kapsanduna landarakhe maduda khulngliba singna kudakta kuki militant singi maikaida nongmai kapsanduna khudhankhe maduda kuki militant mari seremgani haibasi chingnabalekhe aduga kuki militant taduklomda aso pannalanggani haibagi chingnabalei hana phondokhe kunza kyana makhatana phondorakhibada mungbung khulda kuki militant singna nongmai kapsanduna attack tawrakhibaga matam ikang kanadana Tamenglong district ka Jiribam district ka lonabada leiriba Razidpur amade Fairon village da su nongmai kamaram kapsilaktuna attack satharakhe maduda su khul ngakpa singna handuna nongmai kapkhe masida natana Saijang village da su nongmai kapsilakhe adubo khul ngakpa singna phaiga phaina nongmai kamnabage thabak chathakebadagi koke militant singi manungda chauna asi ana amade aso open yakhe hairi nongmai kamnabage thawdo ase thokraba matungda ngasi ayog Jiribam district ke SP na Luchingba police team amasu thawdok thokpamna changduna yengsanbage thabak chathakre haina pau asina hairi amaromda mafamdugi khunza kyana phongdorakbage matunginadi mungbung khul asida numit kharanigi mamangda kuki militant singna maitai khul asida landarakpadage maikai animakta nongmai kamna khiba aduda kuki militant kaya sikhiba adugi matungda haujikso mafam aduda pokmasagi manam namduna leire maduna nongmai kamna pham oiriba umangge saruk aduda kuki militant kharage asiba haksang leibadage pamtharakpadage namthiba manamas namlakpa oigani haina signari hairi Kawan Naurem Laikaida Kongjang Sangsan by Mioishing Ngak Toknaba Hunabada Security Force na Yumlakta Tia Gas Cell Kapsan Bagi Taudoka Mari Lainana Rimsta Arba Pivamda Laikana Duna Ladiba Naurem Sanjitage Naupuriba Machabu Laikidabaga Mari Lainana Sankiba Joint Action Committee against the Fit and Killing and Inhuman Action by the Security Forces na Ngaranka Ehingdagi Hauduna Manipur Pumbage Kaukiba Pung Kunmarige Lambi Thingbage Kongjang Mapung Pana Chathab Haukre Security Force ke ka henba thongbo yaning da bapong doktuna Kaukiba Banta Aduda Ana Lying Debakar Mane Chingba Tangai Padaba Tabak Sange Oinade Komthokani Hairi Kongjang asagi manung chana National Highway 103 Imphal More Lambige Kawa Maikaida Masangyam Laba Miyoi ke ana tholaktuna Lambi Thingbage Kongjang Sathare Kongjang ka Aduda Hausak Pawke Oinade Pamdaba Thawdok Thopage Pawde Laitri Winana Security Force Singna so Ngak Senduna Lady Panbayabade Naurem Sanjita Thasage Tang Taramatuige Ahing Nongyaida Security Force na Kongjang Jangsan Basang Tingnanaba Tear Gas Kapage Maikuna Sokpadage Aruba Puamda Siba Changba Kangdana Rimsa Hospital da Laikana Duna Lady Bane Mangna Naupuriba Macha Ado Ngarang Thawa Yaudraba Haksangona delivery Maduge Matung Khoishaunaraba Kawa Maikege Miwe Kiana Thawa Yaudraba Anganga Ado Hausik Power Sangjamai Police Station da Aikoina Aikoige Mai Pangnaba Thabak Pangba Changi Yengnabana Drone bombing rocket Kablakpa Amadi Nongmai Kapsalaktuna Landaba Leptri Masikukigi Matungda Chingi Administration Pari Badugi Kutne Masibo Tengaduna Aikoi Mai Paknaba Lambiduda Chatpada Aron Athop Ngangna Tabak Pai Changli Aikoina Lauthokliba Ihoge Kongjangge Thaka Aduge Amang Atong Arum Ayang Yampam Thui Adun Natana Mana Toningbata Toba Hiding Bata Haiba Yamna Hongba Thakta Hausaki Political and Social Issues in Ase Pagi Tahan Bagumna Uhanbake Amayauri Pibama Sibu Kanbada Amadi Ngakpada Media na Sumating Bang Changi Manipur Watugana Bataugliba Amadi Pirakliba Chatting Asi Saidang Basingbo Mapu Sanba Lepta Badagini Masi
India da pulaba matung sanglaba matamsi India lenga ki makada lenga pai khiba kiana tunglam sakki yengdana thabak toramage mahine maramasina tunglam sakki yenglaga iramdam asage damakta thaudang pangba hojiksu sangi haina chiramsina phungdoragle Miyamna hesitation toba matamda nung thomba nauri kapada yot kaklaka kablakpa police ke mathakta tear gas kapsalapa yauna automatic firearms power sizinarakuna mi shebe yaba mongda hesitation sangsilakliba asi tawikano haina Manipur police ke DIC range 1 and heroin maithina miyamda appeal tawragle ngasai Superintendent of Police Imphal West ke DIC conference hall da pangthokiba pauge mi phampa amada wafam se phungdaladuna heroin maithina hai Manipur da police department na tawribasi law enforcement toba amadi order maintain tobani Singkhong chingya da so police personnel singna atoba thodang sing kaya loading cheraga sida hesitation de kya lagliba asida normal to oiba mongda hanage hesitation toba atudage henba thawong sing sataba thengnare mi seba yaba mongda nong thomlakba nauri kapada yota kaklaka kablakpa police ke mathakta tear gas kapsalakpa amati automatic firearms power sisna tuna hesitation tobagi thonga se tobigano mamang da so khabai shoida police ke maikeda nongmai kapsalak tuna police personnel sokpa yauki masidanatna ngarangka kawada hesitation sangsalakpa mioi singna nongmai kablakpada police ke gari singda panduna amangata kya thoke protester singna toropa hesitation da thengna naba nongmai kapsalakpada handana nongmai kablamba tarabadi micham miam kya aso apan tholamba yai masidanatna protester kaya su sibanaba yawai police ke maikadagi kanagamba mioi amata aso apanda yahoningde adum oina magyamna violent oirakpa matamda anti reactive exercise tobada mi kaya aso apanda yauropage pau fangbada noaitaba phawi loinana miyamna apamba demand toba matamda yamna democratic oiba maunda tobiyo yaraga de permission lobiyo police ngakpigani public property mang tahalaba miyamda ayatba ka hena pidabadi anti reactive tawrakani Manipur police mayam sisu lebaka sege citizen ni protest tobada violent oina tawduna police ta atamnana sokna bathabak tawbigano irang maphamdagi khudakta live coverage tawduna miyamda mipaiba pohanba irang sagatpagi mawongda tawbigano protester singna mi shiba yaba mawongda prajamayamda appeal tawjari akoi asok apan phone ba mi shiba yaba mawongda protest tawu matamda thana ge gesa tawrpa aduga protest tawramaga nung langjalawa nauri kapsalamaga nungoi kapsalamaga civilians ni marak sangaga ultimately civilians mu victim oina la bokona ba sigum basi yargai mayamna tawbidana ba ai appeal tawjari thank you very much. Manipur ki tampagi district singda miyamna lenga ke mathakta akan bai ihau khongsang kya satharakpa asiga mari lainana haukiba September ki tangtara ge nungthingi pungka homdagi Imphal East Imphal West Bisnupur kakchang amadi thawala yauna numit mangane data service amadi internet ke athing mathamkiba adu ngasidege numit mangane sangdoktuna thasigi tangkungi nungthingi pung hom phawa athing mathamkhrai Maitei Kangluki Matakta Sathariba Miot Minai Asige Mayokta Manipuri Elders Consortium Silong Maxna Sinduna Silongge Itihasik Oiba Manipur Bhavant Rasbari Redland Boys Rota Wakan Mipam Pamduna Konsansang Singkray Kongsang Aduda Silongda Leiba Tabak Toriba Maitei Shing Amadi Mairoi Shingna Sarugya Bakloinana Protesters singda Maitei Khun singda aerial attack sataba singkong singya da drone da made rocket thada tuna mi chamyam aso apan asi ananangan kibasu akan mamongda kandem tauke Bisnupur district ke Kumbi Kendra amade Kaksang district ke Suguno Kendra ge manung chatbada leiriba wangu ge apunba bodi ama oriba wangu ahalov life pump apunba lob Walana Sinduna Wanguge Tonga Mama Pum Sing de Lakpa Masang Yamlaba Maira Paibi Singna Kolaukia Lautuna Ngarang Numidang Wangu Lupa Marup Kaitindege
ꯍꯧꯗꯨꯅ ꯋꯥꯉꯨ ꯃꯃꯥꯡ ꯁꯕꯜ ꯐꯥꯎꯕ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ngasi phauba loisindana leriba manipurgi iranga asigi nakhai sengba tangtaba ama pami haujak phauba sarkar asana loisindana leriba lanta asigi aduba matamda warishin puro o haina kholaukya sulauke sarugya khibi walalgi treasurer a angau sanana phondo kibada india lenga kamadi state lenga ka animangna Manungda sanariba aronba agenda sing Manipur miyam da khangalu irang asi kadai dege kamdawna kari dege kanana horaklibano masida kana mating pangsile haiba chapsana thidoktuna waroshin purakadabani makatana iranga ase sangthararabadi mairikpi dege maijawbi hauruktuna thoningdaba thodongkya tholaktuna imalebang Manipur ase mai hauduna chalakpa yabage akibalai haikhi Peace lelibu oro akhoi irang se loisulu habigi lelibu oro chatpa matamda akhoi gi Manipur sarakana police thajelaga tia gas ka baga laba pule ka baga tugai ga dabagi jangkhai ga dabagi hekta sinba masigi thongsi masu akhoi aduki mati jajani te aduna akhoi lan asi athuba matamda loisulu karigumba lan asi loisindaba taragadi akhoi ngasi Manipur gi singkhong singa da leiba mera paibi ima event satra sati naharong kwaipna manga hoduna karigumba lanjang ama thorpa taragadi Manipur se Manipur dagi maijawi olakani habase masu ai Manipur sarakang ma phanja apin thongsa All Andhro Apunba Maira Paibi Association Amade Club Taramangana Sagatuna Maira Rally Ama Andhro Kangjebung Dege Hauduna Andhro Kaitel Pawa Sakrai Ngarang Numidang Chakiba Maira Rally Aduda Security Advisor Amadi DCP Lotho O Kukiso Terrorist Singna Maitei Mitamda Landarapa Kudakta Lepalo Tambakta Combing Operation Toba Yaroi Kulangapa Paba Yaroi Manipur Muthatpa Yaroi Haba Kulauke Lauke Maira Rally aduga marilainana all Andhro Apunba Maira Paibi Association ge member amada phungdorakpada mamang chahi ge megitang ka homdage horakhibe iranga se hojak phawa waroshin da purak pangamdana India lengangna tawningbata tawduna khuki militant singda tongsinduna maitei da landa halakpa leptre India na Manipur bo handaba takta thambiduna lesang sitna lakli haibasi maitei masa singna khangadabane Singdana Amit Shah na yang selage tampaktana Chief Minister na yang Aina Chief Minister masamana haikibalai krabasu Chingda Senariba Amit Shah na kuke militant singda insinduna maite purapa asipu muthanaba honarapa asida mama kaya khangbangam bagi thauna laishlaktre India lengangna miot minai chathaba helakpa asina India dage Manipur to khaina taba pamle haiba wafam thamke akhoi mama ko bise khoi ngasi phaw khang bagam de khoi awa ma ya mama khang dana leire aduna asiguma thong se athuma ma thamda waro sinja pusim biro adu khoi mai tai se tongan na taning bage khoi wakhalon da khoi su leijere ngasi di Manipur se tongan na India da ki tongan pa pamle ha se ai wafam je ngasi media adu di khudang da gi khoi Manipur se tongan na khoi leijere ge haiba wafam se khoi miyam da thamjage India ke mapam ke ada pangthorna bagong Manipur Dasu Institution of Engineers India Manipur State Santana Sanduna Yankatadilak Suba Engineers Day ke thorampa ama driving sustainability with engineering solution embracing the latest AI driven technologies haibai kiramda tagel dalaiba government polytechnic ke seminar hall da pangthokrai Taramadуда IEI Manipur State Center ge former chairman and Lokendro controller of Technicant Education Government of Manipur ge NG Basanta Kumar NIT Manipur ge Professor Dr. A Dinamani Amadi IEI Manipur State Center ge chairman L Swamikantana Mathangsina Chief Guest President Amadi Guest of Honor Shingoina Sarugaki Tarongadurga Marilenana Institution of Engineering India Manipur State Center ge Chairman L Swamikantana Phongdorokpada Tharampa Adu Sir M Vispes Varayana Lauramba Thodang Singbu Ningsangba Oina Pangthokpani Amadi Mangonda Ngasigi Mirolna Tamsanigai Oiba Kaya Amba Lady Mahana Engineering ge Lamda contribution Kaya Amba Taurami Mahangna Toramba contributions Senka Adogumna Karam Makaida Oirabasu
ngamnanaba IEI ase haudopane makatana Manipur da su engineer singna loba yaba thodang seng launaba consultancy ama hangnaba honari masina yumkai sabadake hauduna lamdamba asida amota akai thampamba leitabana kudong sadaba kaya mayong niriba ase kongnaba West Management da su kharamakhaide mateng pangba ngamlagani haina phongdokhe अखोई इंजीनियर यावरगा अखोइना वर्कशॉप अमा नोंमुगी वर्कशॉप अयुक्तगी दम हौरगा सांगलेनि यावरगा वर्कशॉप अमा अखोई सिनजगरे अदुमाय तौदना अखोइगी हुजिकी हंबिरिबो वहांगदुदा अखोइगी युमसारोगी मतंगचदने अखोइना मरु ओइना कराइदा जत्रा वेहनगनी अदगिदी करम करम कया मैम कया थोकनी है अदुगी मरिक सुंबा मा अखोइ खननैना बगिदी तौरे अदुम स्टिल हुजिक सो अदुम अखोइ Bisnupur district ke Manungchanba Nacho Panthong da Laiba Federal Education and Athletic Development na Sinduna Tidin Labi Yauna Club asna konba mafam singda labdu se changba ke tharamba manga se pangthokrai tharamda da club na konba mafam singda Laiba lambi ke nakal turena khongbanda Saitotuna leba plastic ke polam sing yauna amota akai sing khungatpa loinana sit changba ke thabakso pangthokhe haire Lamnian ba hizam iraboning sing thauronga mari lainana amoko ge meng makada United Kumbi and neighboring clubs organization UK and CO na Kumbi Lai Sandong da lamtu sit sangbage thoram pa manga se pangthokrai thoram tu da UK and CO ge thomi sangna Kumbi ge Lai Sandong ge lambi amade iram nala sang sit changke Supreme Court ki bell panglaba matungda Delhi Chief Minister Arvind Kejriwal na party workers singi meeting amada wangaladuna haikibada numinini ki matungda mahak Chief Minister oibade ki jang tawragani makata na haikibada lakadriba mikhalda miyamna yabirabade mahaka amuhna Chief Minister dinate miyamna yabiraba matungda mahak Chief Minister oigani Maharashtra ga loinana Delhi gi su mikhala pangthongna ba mahangna dimal tawki Party dagi kanagumba amana Chief Minister oigane haibaso mahana phongdoke Mikhal ase February da pangthoklaba yai haike adubo Maharashtra loinana November da Delhi gi su Mikhal pangthokna ba mahangna dimal tawkibada AAP gi MLA singe oiba meeting ka ama kauragani maduda kanabu Chief Minister oigatapano haibege wafang kanagani Sesodia Chief Minister oiroi makoi ani miyam da chatuna direct oina wari sanagani haike Typhoon yagi Myanmar da yorakre hene ichau thoklei mioi laka ani lesang kuntra manga sapagadaba mafam singda hongdokre mioi kuntrom doi sekre haina janatana phongdoke janta ge wangangloi jomin tunna haikibada yum lesang yangkhai mapan chamriga tarom doige mioi Lak ani lesang kuntra taru chatru nipu mapan typhoon ichauge awaban nanglabasang sapagadaba mafam da puthokre mafam kharadadi I pau phongnaba ngamdre Central Mandalay region da gold mining da thabak tawriba miyo kya thiba khangdana leiri typhoon yagina ichau amasung jingkin thabagi thodok sing thokleba Laos Vietnam Thailand amasung Myanmar ge mafam kayada leba miyamna kudong sataba kaya thengnari lesangani kumathoi ku tawduna lengak liba janata housik kudong thiba kaya thengnari leba kaduda democracy ta leba miyam amadi revolutionary kaya ga janta ga lan thengnari ba Myanmar da ingthabalai 3 housik sanabage pawda District Sport Association DSA Kakchingna Sinduna Association Sigil Playground Chathariba 18th DSA Trophy Invitation Football Tournament 2024 Gang Ase Sanikiba match anike hanba ground da SWC Karna Aifa Irengba Mo Pansana Omsunuda Thoikre SWC Karaki Pansan Singh jersey number 11 Y Lanthoibana minute Om jersey number 16 TS Yai Pabana minute Kontrani toy amade kontramari chatpada sanke
I5 Irangbangi Panchal Aduna Jersey number 8 Francis na minute tara sapade sangkibani ngasigi anisoba ground ge Mastana KFC Kaksingna SRDC Kaksingbo Panjan Tarama Toishinoda Maithiba Piki ngasigi KFC Kaksingi Panjan Sidu Jersey number 3 Tolstoy na match ke minute ama amadi Kuntramanga Jersey number 8 Ishana Minute Kunmari Jersey number 16 Robin Kumarna Minute Kuntaret Amadi Nipu Jersey number 2 Srinivasna Minute Kunipan Jersey number 33 Mineketana Minute Kuntra Jersey number 14 Yumsauna Minute Nipu Taret Amadi Jersey number 80 Yaitoina Minute Nipumapan Yankaimatoi Amadi Humbu Dramanga Chatpadesan Kibani How's the Maroiba Pao Manapizari? Cookie militants in Makatana Susana Bayaroi, separate administration P. Bayaroi, Amadi Illegant administration sing. Immigrants sing Taktokadabane Haiba, Assembly the Lokeba Warip Sing Tabakoina, Lokakani Habikitazabalai, Hainakasang Assembly Constituency, MLA, Mayangamam Ramishona High Crate. Manipur police lebaka sigi citizen ni protest ubada violent ina tawduna police ta atamnana sokna ba thabak tawbi kano haina DIC ranks 1 and a heroin maitina appeal tawrakli Yangkai Tadela Suba Engineers Day Tharampang Tokre Loinana Numinini ki batungda Rijan Tawragani Hana Delhi Chief Minister Arvind Kejriwal na phongdokre. Imis PAODAM asegde matang sadaloy jare miyang tabi basungba mukana khurumsari.